Moirang kang leirolga sagon nariba Thangjing chingsang masaigonda mahausa kobi imana losinduna thambiramba iramdam masigi tang labalanni Thangjing Ising Chaibi. Imphal lagi kilometer yangkai mangamuk chatlaga Churachandpur district ki Henglep Assembly constituency ge manung chana leiba miam na thoina khangna driba chahi chupa ising wataba chaurakna meter chaniga kunmuk wangani panariba Thangjing Ising Chaibi ni hojik maki oina official oiba maming thon ba natraga mafam lauthok leitriba gi mathakta miyoya man hekta ikom komna yoksilu yaba lamkoi gi panthung pham ama haibadusu Bishnupur district ki Moirang Makha Kwata natraga Moirang Makha Kangbai dagi Thangjing Chingsang tamna kilometer tarahumdoi muk khong lambida pung mari muk changna sanchillaga Ising Chaibi si leiri masi khaktana hauzi ki oiba Ising Chaibi si yauna nabagi pambai oiri Ising Chaibi asi yauna nabagi hairiba lambi asida chaurakpa meter chatruk chatret mukti turel khongungda Ising ichel ge mayok ta chattuna achauba awaba madi mayok na hali maslimakna lamkoiba singbu inot amadi hapli haibada thoina haiman muthokoi Miam na nauna kang narakliba masing lakamdraba lamkoiba kayagi panthungpham soidana oirakadoriba Thangjing masykol na si yauna na nabalakpa miambu maikay yadomgi Youth Development Organization YDO haina mingthonba Phawgak Chau ikhai awang likai gi local club asigi thaumi singna achoubu thodang lauduna tengbangli Wakal losing lomba leitraba miyeng shan padam haiba iramdam asigi laikakna pukning changsin biduna Thangjing Ising Chaibi bulam koiba singi panthung phamama oina naba mathau taba thodang amadi thaurang sing adu paikhal aningbagi apamba maikay yadomgi miyam amadi Thangjing Ising Chaibi yaururaba miyoi singi pukningda phawdabadi nate Impact News ki damak paudam jariba som sorokaibam Thangjing Ising Chaibi